Manipur organic state ama oihanaba organic policy ama hana semba changi hiramasida ICAR Manipurna mapungoi bathodang lobiu haina Horticulture and Soil Conservation Department ki Director K Devadatta na phongdokrai ICAR Manipur Center amadi Manipur Organic Mission Agency momana senduna FPO amadi service providers ingi oiba quality compost production suitable for organic production system gi matangda numit humni gi oiba hands on training program hongdokpaga mari leinana phongdokhibani Lamfelda leiba ICAR Manipur Center ki conference hall da training hongdokpagi thoramda Devadatta na ICAR na yamna maruoiba role ama lauduna state asigi agriculture sector chawkhanaba lauriba thongdang thagatningai ni state asuda towan ba lanai farm amadi FPO singna lanai oiba mongda vermicompost semba amadi yonba leinare adobo masing ama ani khakta natana yamna hena mai pakna changsin bangamdri masigi mathakta leiriba FPC Hongfutara taruk asigi manungda company khara khakta natana niyom chumna thabak tawba ngamdri register company ama oina masa maromdom thabak tawba ngamnaba FPC singbo mapangal kalhanba changi haiki vermicompost sijanaba sina leibak lehau fagat hanbagi mathakta mahau leiba organic oiba tilhat hidak yaudaba amadi environment kai handana mana masing amadi mahi marong puthokpada ngamhangadawribani haina director rajuna phongdokhi Thoramaduda MoMA ki project director Saubam Donald ICAR Manipur Center ki soil science ki scientist Dr. T Basanta yauna center asi ki scientist sing amadi staff yauna miyoi kyana saruk yakhi Tintrok loiraga puthoiba harse sina vermicompost kore mahi duna vermi wash kore si punamaksi akoi sinarga sidai hingani haibdu natawa aina pamidi vermiculture vermicomposting si scientist singna munna numinini humni sida noida phajana taani noi khangani sidagi vermicompost si puthoga packet tawga yonbai wakpham do madu khakkhangano haiba soil gi particles sing sina carbon si phajillaga lock tawga thambangamba adumba mai thawa matamda oxygen yahundana omaga maitan gi sungbadongna any fatta hogdi mapangoi potsingche adumaina omaga mai thar kanda biochar siga hojiki vermicompost siga useful micro kharaga hapchan targadi santa we can get it branded Thoramaduga mari leinana ICAR Manipur Center ki head Dr. CH Basudana state asada hanadagi hauna compost semba amadi sijanabagi hainabi adumak leirakli adubo modern society asada experts singi matengna quality leiba compost puthokpa ngamhanabagi matangda systematic oina takpi tambigadawribani state asi organic state ama oibagi chawna potential leiri ICAR Manipur Center na state asibo organic state oihanaba pangba yaba mateng pangani haina phongdokhi Compost haibase yamna ludi ludaba aduga ekoi mahausadagi su dum ipai busing su zum season aramaba aduga ekoi ge soil jibu fertility ju hengalhanba aduga makhalamni adubu hojikti chakolakpai matung ina ekoina scientific way da compost se kamaina compost sem gani aduga karamba matam kayam changhalaga nadragana ekoi kari season araga darkar oiba compost ki akoi quality du tahangadege haibna singba systematic way da ngasigi training program asina soidana pibi gani haibase ai thajaba thamjai training sida makhal kaya gi composting kari season agadaba aduga compost si saba kanda housing gamaina semgadege kari temperature da thamgadege haibna singba gi systematic way da yaurakani khanjai